Prefabricated temporary shelter home sabada center dagi thadar kiba yamna senpham sing phamnai basingna haina thokibana hojik fawba center da Leingak semage haiba ngamdribani BJP ge MLA sing sanmakon malba relief camp asida laklaga lekpang magadi minai oibige haina kunrakpam assembly constituency ge MLA Thok-Sam Lokeshwar na phongdokrai All Manipur Dalit Development Association amdana sindana sajiwa da Khangba prefabricated temporary shelter home da nomgi oiba Meeyam ge mipama mangasi pangthokrai Later Laira Amadi Awana Tarba Singidamak Association na Thangjiliba Khongthang Singi Matang da Phongdokiba Pangthokiba Mifamaduda MLA Tats Lokeshwar Makha Taradun Hai Relief Camp ta Missing Kya Lay Nupa Kya Amadi Nupi Kya no Haina Mari Lena Basingda Hangbada Paukum Piu Yadaba Laibakthibani Sangi Makonga Manaraba Shelter Home Singda Meeyam na Lairibasi BJP Leingak na Thok-Hanbani Haibasi Meeyam na Khangba Chang-E Lanzena duna Lairiba Meeyam Singi Mingda Yamna Senpham Sing Haina Thokluba Maduna ngasi Leingak semge haiba fawba ngamdana leiri hojingna MLA sing Leingak semna ba New Delhi da leiri haibasi nongning ba fawi Leingak semge hairabadi New Delhi da satrabasu Manipuri governor da popular government ama semage haina claim tawraga loirei Delhi da salibasi center gi leader sing khoiram basat pani Meeyam na asugwana leiri ngai cherak asida mating pangbige haina lakpa miyoi singi marakta kudong saba phangna bahona ba sasina ba miyoi kya yaurukpana Meeyam section batangai fadei Pension piri porchai piri haina lakpa singi bari makong ningthina khangdana isagi adhar amadi khujek sahi pibi ganu namthak tawduna sel tana bahona rambagi thokdok kya leire haina section wa thamki Masi MLA yang khaimari do BJP ka support pana MLA yang khaimari na khoi mayam singji ko karine udna hakibok thamgi do Sarkar senge semua itu terkait je, kuki net tambakar begini, tinggal lima macam tu, cakap nu nimit semua hanjalan biu. Aku ilah bukan orang terkait je, Haiba, gat tu yang tu kali rawa. Ini kita koi pancen ni kabar yang tahu. Tidak kandang ni nanti setari ye, masih kabar tadi ko. Yang ada pun mujur kaca ni luar dia. Showroom bayar ni luar dia kabar tu. Mari lagi kabar je tu kita ni. Anak terkena relief tu lagi macam macam masalah macam ujung thari dan itu tadi. Unciga BJP Manipur amat Manipur kita kan hati. Siapa siapa yang je, ngambil apa tu? Nakalamuramda Tharamadu da Saru Yakiba Association ki President Dr. Rajan Ayangman Hai Leivaga sigi leitalai amadi awana tarba Meeyam singda piriba sakthung sing amata sitadana phangna ba association asina thangjiliba khongthang sing Meeyam puna khangmina ba Chang-E Leitalai ra singi damak yum sana ba longmi sinmi singi hak mapung fana phangna ba madi thabak phangdaba na ha kya thabak pina ba center gi leiriba sakthung sing asi lobai trabadi ngasi akoina wari basi kokpangam loi Meeyam gi phangpham thokpa center gi sentang sing tanaduna Mimana na hingbang amna ba association asina honari Imphal district ki oina yum najadaba lam najadaba singi amadi toan ba loan kya pitana ba thabak paikat pa haure haiki Akoina thamjariba pandamchi Manipurda leiriba Dalit haidi leiktalaira yamna handaraba miyoi singda India government na piriba Prithibi organization kya na piriba adum chakchung ado phangna bi damakta adugi pandamdu da khoi Meeyam si bhab ta na bi damakta thangjamba khongthang ni Shri Narendra Modi na prime minister na lauthokiba karor marigi naharon singda pibagi chakchung ama oina akoina Dalit sena ga mayoi na Manipur Dalit army laktare mu demand tokjai masi kharadi adum soidana pass tawrani